Hello, Chen. Is, yam nusibaga sadana, korakana taning de somta. Ngasi WhatsApp sabi mangang na se. Chen, kay wano. Nang game dunga dumle hawro. Ay sunpa ma pharaga chen khrage. Nang su game duna ingon de hena luraba natra. Hauzik su game sanari oiramgani. Kadai di. Adu di kadai di yara nige. Ay may chau chau na lady ngay. Nana karamba no pano. Amu pam ni dubo. Machin se khumni habadi khange. Adugo mi yo wabadi khongde ne. Chen, ay buchin se yam kallabo. Ay na kanagi waba khangdrage ba. Oh, thamoi do paladi ne. Thamoi do khara sijin nabiyo. Nangi na phamdei nusiba khara ta oiraba su phangan biyo. Kaino. Nanga iga nusinadana oinari sibu. Ayna nangbu nusidaba yaukhraba ba. Osh, aidi pelabani da. Oh, dada nusiba. Natudo koini khangladi minungsido kita oiraba su utpiyo haiba. Nupa moina nupa thokna nangi dama kari watkani nangi dada leisidi kainaga nusinaga wari sananinda broba. Nangi se koiduna amuk leile. Se adi saru sat samjilaga dada nangi game do sanaba to. Game do kathalo kok hayu yadro. Nang na hairadi aidi kathalage da leirabani. Itu nusibina hairaga bu aina karigi yaroi. Adu oradi kaya da nusirabana se nusibana. Oi dada nusiba. As kari ko kono thamoi ga se nanthagi to ka he kawine. Nangdi aige thajani ai khaktagini uhaning dene malem sida mi hova fauna kini. Nangdi aige thajani ai khaktagini